ECI na Manipur gi regional party ama oina sakhanglabani na Manipur gi damak thabak tawgani haina RPI Athawale gi national secretary Maheswar Thongnawjam na Pangthokhre wafam asi ngarang New Delhi gi Ambedkar International Center da Pangthokpa Republican Party of India RPI Athawale gi national executive meeting da Maheswar na Pangthokhibani Maheswar Thongnawjam na makhata raduna haikibada Chaliba chahi asige January 10 da ECI na lauthokibagi matung inna RPI Athawale party ase Manipur da regional party ama oina ECI na sakhangba party ama oire maram asina Manipur gi oina yengbada party ase regional party ama oina thabak thoram sing tawgani Manipur da chatnariba thabak thoram sing Manipur khaktana khangani maram asina party asige lairiba masaloisung sing maitelonda thongani haina phongdoke maduda party gi lairiba lusingba amade members sing naso mahakbu thagatpa phongdokpa loinana maraiba ke damak tawba thabakta athingba piroi haibana singba wafam sing phongdoknakhi जो यहाँ आज नेशनल एजुकेटिव मीटिंग रिपब्लिकन पार्टी ऑफ इंडिया अथवाले के जो नेशनल एजुकेटिव मीटिंग में आज जो उपस्थित डाइस में जो बैठे हैं टू ऑल डिग्निटरीज 10 जनवरी 2025 को इलेक्शन कमीशन ऑफ इंडिया ने ऑफिशियली घोषणा कर दिया कि हमारा रिपब्लिकन पार्टी ऑफ इंडिया मणिपुर में रिकॉग्नाइज हो गया है। तो हम लोगों ने क्या किया कि मणिपुरी भाषा में हम लोगों ने महिला मंडल को चेंज करके हम लोगों ने इमा विंग का नाम दिया। I request these senior in the front rows